My dear students, welcome to my channel. Agang sa ngarangi mamangi sargi serial sigi class ta tara ga taruk siba para sinja khariba para se takpa loikre loina na question answer ju naina ba loikre amadi tara ga tare suba para ningtam lami sing ama Mahatma Gandhi ki matangda ahanba paragraph ta ko loikre aduna ngasi ani suba paragraph ta tharate agang jamuna yamoko Gandhi ji na Bharat ta lapada prajana mabu taramna okhe Gandhi ji na Bharat ta lapada kari taukhibage haiba taragati praja china mabu taramna okhe haina khungadeba Natrajumo Gandhi ji na Bharat ta lapada praja china kari taukhibage haragati taramna okhe ana khungadeba ko o natragana Dyasna Bharata lapada prajana mabu taramna okhi na hangagana Gandhi ji na mengadeba Mahaku lusingba ama waina miyamna yanaki Kanabu lusingba ama waina miyamna yanaki haragadi Mahatma Gandhi bu niyana khungadeba Mahana British bu Bharat tagi Tanthoknaba Ningtam Langi Lusingba Wakhi Mahatma Gandhi na British pu Tanthoknaba kari hona khiye haragadi British pu Tanthoknaba Ningtam Langi Lusingba Wakhi yana khungadeba Gandhi gi khulai de Satyagraha haiba asine Gandhi na British Tanthoknaba honaba matamda sinakhiba khulai adagi muming kari kaubage haiba taragadi Satyagraha haideba Matangda masida miyamna shanti waina hingsa yaudana ko leiba tai Gandhi ji ki satyagraha andolan adugi ko pandam karino haba taragadi shanti waina hingsa yaudaba adubuni haina khungadaba mina phurakpa nongmaina kablakpada khangba khut handaba Jail da sangba tarabasu nukna sangba asi Gandhi ji ki satyagraha haiba asine Gandhi ji ki satyagraha andolan da manung chaliba sindo kari no sandona hayu haragana si irakadoni adubu noida de asangba de hangaro ko nganja Gandhi na samna punsi lemba pamki Gandhi na karamna punsi lemba pamke haiba taragadi sanna punsi lemba pamki na khungadeba Mahana Hindu Muslim Tinaba yanaba honaki Gandhi ji na kana tinaba yanaba honaki bage haba taragadi Hindu Muslim tinaba yanaba honaki haina khungadeba lore ko ganja asiga lore lorina page number yankhai gomdo page number 53 paragi lore mathangda page number Mathang page number 54 nainaba question number 1 pau khangjilu haiba ko ngarang gi duni samanai ko hayang matching da hangapa yai fill in the blank da hangapa yai one wata hangapa yai natraga na ko option bithoga hangapa da yai ko hingsa haraga di magi wahan dokta phuba chaiba hapana singba tawba je ahingsa haraga na hingsa yaudaba Harijan haragana ishorgi mi aduga question answer ji ki oina di anganja sidaita hairakpa nungairoi aduna hayang puna takul orakanda dum pirage ko mathang wahai sing asi makha da senduna iu nahangai takpa ngarang sidum pigi baduni ko angja nahangai sidum takre ngarang sidum pigi do makha da pirba wahai sing asi chamana na sindu haraga sindu podona tagana wahai pareng wena piramba taraga ju makha da pirba wahai pareng sing asi amu hana sindu wana hairaga ju gyandaba amu hana sindu hairaga ju sindu kadoiba gyantare ko aduna dum chamana re ko sijimajo aduna sidaida satyagraha na pirija hayang makha da dum satyagraha na chamana na sindoiba ahingsa na piriji ju ahingsa na chamana na singadeba Harijala na piri jo harijala na samana na silani
Andolana pirijo andolana silani Mahatma Gandhi na pirijo Mahatma Gandhi na irani ko shanti na pirijo shanti na pirane ko Mahatma Gandhi ha gadoni ko sija yandara ko hanja mathangda ningtam lami sing ani subada Tikendrajit Shidi sub angaja wari ni som tak thara ke ko wari ne aduna dum taro ko Tikendrajit Maharaj Chandrakirti gi masani Maharashigi maramda Maharashigi matamda Manipurda British ki agent ama thamlami Chandrakirti na shiraba matungda macha ahal Surchandrana Manipur gi ningthau wairami Mahakna ningthau waibada masin manau singgi marakta yangthina rakhiye Tikendrajit na Surchandra gi mayokta lan hauki Surchandrana ningthau khubam thadokuna lan chiankhe Surchandrana satkraba matungda Kulachandrana ningthau waikhi Tikendrajit na yubaraj waikhi British na Kulachandrabu Manipur gi ningthauni haina yakhi Tikendrajit puna makhoina phanaba honakhe Shayab singna Tikendrajit pu phanaba ahingda landakhi Tikendrajit pu phaba ngamkhide mathangi numita Quintanna lusingba Shayab manga ningthaugi konungda wa khanaba lakhi Tikendrajit ki mayumda landakhiba Shayab singbu sauraba praja singna ngairaga Lairami ihau aduda mara lairaba Shayab manga mathwai thaki matungda British na landaratuna Manipur laushinki Tikendrajit amadi thangal phaki makhoi anibu phasi tawduna hatki Tikendrajit asi lamdam asi ki wa ningtam lami amani haiba ko sidi dum wari ni ko nganja asyang badi thoki thokra ba ko adu wari ni aduna dum asu lu bo wai ta dum monataro ko mathanga she is the matha ki mamang ki dum samana ko nganja aduna dum monataro nainaba page number yang khaiga tarukta Sidaita ju pire aruba wai ki wahandoni question number 1 da pau khangjilu haiba phasi gi wahandokti mangak samda thauri thuraga hatpado maduba koina phasi kawe mathangda British ki agent haragana British harakarna laingapagi wafam sing khana nabak thamba mido aduba koina British ki agent kawe mathangda British ki agent dum chamana re ko British harakarna laingapagi wafam sing khana nabak thamba mi dum chamana re hanjana dum yausale ko mathang question number 2 makhada piriba sing asi makhada senduna iu habdo dum chamana ko anja sijo samaina hayang hangakpana hangagadi muna question da pagadoba wahai sidaida larik pirijna wahai khaktan dina ko samana wahai khaktan piramaga wahai do sillo sindu haragana na wahai do khaktan sillane ba sindu ane ba aduga wahai pareng waina piramaga makhada piriba wahai pareng sing asi amuhana ithuna tangan amuhana sindu haragana wahai pareng waina mai magi piramiba numbering do amma ani piramaga na amma ni koksam piramaga na koksam adu maina mai numbering ka sabsa mana na Piramido aduga sabsa mana na sinto kadoba sinto paniko aduna sinbanina khui phajabe amdara karo ko anja sisa mana na sin lakabenina hayam khui nana khui phajana ira pagang do aduna do ma hiana phangani ko aduna yam khui nana na ibatam ko hoji tage next question number 3
ahangbasing asi mapa piriba wahaising asidagi khallaga mensilu haiba ko sidaida kuokta Tikiyandrajit Nadia Yubara Suwaiki Sur Chandragi Kula Chandragi Chandra Kirti Karamba Sumi to Karma Sumi Kanza which one is correct adna Kula Chandragi Chungadeba adeko adu Kula Chandragi Mialani aduga Tikiyandrajit na Kula Chandragi Yubara Suwaiki yana Kungadeba Mathanda Quintan có Quintan na hai cái tên qua sao Quintan na Lucing ba saya Dias ning thau gi quan dawa khana balaki masdaida mari pire manga pire taru pire karabasu mage ha ga hausa tu yaw gre manga ja su me ko hatna manga me nga do ba Quintan na Lucing ba saya manga ning thau gi Kwanung da wa khana balaki haina khunggadeba tendara ko anja mathangda sangyang mapan ngangba amasung iba hariba jingje masigitam tawro ko magide aduna nakoina nahangai mataleba khidukta khoigi kihom gi parada haibado ngasi sar kihom gi parata lage munataro ko nahangai noina Google meta kihom gi parata lo na haibado ngasi talage munataro taraga nipal suba para kihom munataro ko ngja nasa pumba thungnadi namit ngakta palido thangwal manba nanana Koina sap yung lido nakokta su tingkanggi luhupudi uplido kinay sopa nang budi hom lawi sabadi nang buki hom kawido imana hai aingonda banantaro ka para kyo ngangja nasa na laire sidaida sa sham atap sa nasa pumba pa una melon sum pum lare aduga ba hapsalakanda ba pumba thung nadi thau una ngaulon sum thung na thung na di dil ina di thung nadi namit ko nasa pumba thung nadi namit na la ko duga mit bana da hapsan ga ba body ko part hakjang gi kaya to mit ina tilon so mit sidai da na haplakan da na mit ngakta ngau ata kolon so ngak til ta ngakta palido pa ata lailon sum pali lai inabli pali do dilona do pali do namit ngakta palido thangol thau ata ngolon sum thang gol go wana lailon sum gol thangol manba mit ata nalon sum man ba man ba nanana kon na lere kon na ta na saida na kap salaka saida nanana thangol manba nanana koina ko wana e koina sap sil palon sum sap amosu sil palon sum sap yung lido yang unang ngolon sum yung li lai na li yung li do dilona do yung li do koina sap yung li do haiba mathakda nakuk ta su na atam na kon na atam na ko na ko lo song ko na ko tilta na ko ta su shamunap su na ko ta su ting khangi til ina ngawlon sum ting khang khau nung khang ting khang gi ko ina gi ko ting khang lai re ado sa da gi ya sura kan da ting khang gi na ko dai ba
na kok ta chu ting khang gi lu hup lai una lu hup hu una pa lo sum hup pu pau na pu lu hup pu di li na di lu hup pu di up le do un pa lo sum up li la inab li up le do di lo na do up le do kỳ này cô inap kỳ này ná say nap này kỳ này shok pa sham wana cô là chum shok pa shok pa nang bu di na nung nang bu ba una bu nang bu di dili nap di nang bu di kỳ này shok pa nang bu di huam hu wana mi lo chum huam amok su huam hu wana mi lo chum huam lawi lai atap un lao i lawi sabade sila tap sa ba sabadi dilinap di sabade huam lawi sabade nang bu nanung nang bu ba una bu nang bu ki huam ko inap ki huam hu wanap milon sum huam ki huam kawi do kuok chang nap kau i kawi do dilo nap do kawi do nang bu ki huam kawi do i ma mit ata ma i ma na i ma na hai hu ata i hai ai nguan da atia sai nap ai nguan ngau wanap na la so nguan ai nguan del da ai nguan da i ma na hai ai nguan da luar ko ngangja muna taro amuka parake hayang oral test ta hanga poyai ko oral test ta hanga poyai fill in the blank ta hanga poyai multiple choice ta hanga poyai aduna muna taro ko ta ingi tam sai ta gyan ta da yaro kana hayang google meta hairo aduga ta ingi tam sai ta di muna taro ko parake ko ki hom ko inap ki hom hu wana milo sum huam ki huam ko tara gani pan suba para ki huam yare ko anga ki huam ya ayak pa lai ju mathak sai da pire aduga hayang makha da yeli ban lai singa sigi maming tholu maming piona haiba gi question do ma da jo ki huam i am ba yai ko ki huam i am ga noina i ban lai gi makha do ada ta sana ba maming asuma maming jeng do iram ga da ba tharam ga da ba jantar ko anja aduna muna taro amuka para ge jantar ko ki hom je khoi ge phit ko u hayamani ko ma je jantar ko aduna khoi ge manipur gi khoi ge po khwayang po thok suoi ba jantar ko u haita aduna muna taro tala ge ko ki hom na sa pumba thong na di namit ngakta palido thangwal manba na koi na sap yung lido na kuok ta su ting khangi lu hupudi uplido kỳ này số ba năng bồ đi huam lawi sa bồ đi năng bồ kỳ huam cầu vi đô imana hai ai ngoan ta kian ta ko hayang samai na para ka do ba orial te sa watan da amuk tangga para ge na sa pumba thungna di namit ngakta palido thangwal man ba na koi na sap yung lido na kuok ta su ting khangi luhup pudi up lido mi na sok pa nang budi ko huam lawi sabadi nang bu ki huam kawi do iman hai ai ngon da yan ta ko anja aduna naina badi ka su maru wai ba ja ka su kai na yaudre aduna ngasi gidi dum sidai da loisalaji mathangi class da ko mathangi class sidai da
ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤ ꯋꯤꯛꯁꯇꯩꯗ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯀ꯭ꯂꯥꯁ ꯊꯥꯕ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯒꯨꯒꯜ ꯃꯤꯠꯇ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯇꯧꯔꯁꯤꯀꯣ ꯑꯉꯥꯡꯖꯥ ꯒꯨꯒꯜ ꯃꯤꯠꯇ ꯑꯗꯨꯝ ꯅꯣꯏꯅ ꯍꯪꯅꯤꯡꯕꯒꯩꯗꯨꯁꯨ ꯍꯪꯉꯣ ꯁꯥꯔꯅꯁꯨ ꯑꯗꯨꯝ ꯄꯔꯥ ꯃꯈꯥ ꯇꯥꯛꯊꯔꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯣꯀꯦ ꯊꯦꯡꯛꯁ